Minister of Home Affairs na masagi oiba chapchaba firep ama Louba Ngamdriba fauba CSO singa wari sanasi haina kaurakpada Amuco na saruk yakiroi haina Amuco gi President Fairoijam Nando luang na fongdokre. Ngasi Kwakai Telakam Laikai da Leiba Amuco gi office ta paumis singa unaba amada Nando luang na makataraduna. Mamang dasu Minister of Home Affairs na sinduna kuki CSO singa maitegi CSO singa unaduna wari sanaki maduda kuki singi maikai dagi semjin sajinba point kaya pukhalakki badu semdok laba matung nakal anina yanaduna point taruk khangat kibani point taruk adu maitai CSO singna yarabasu kuki CSO singna yade haina chatnakide. Minister of Home Affairs haibasi India lenga ki oinadi yamna chawba body amani Makoina third party oina saruk yaduna wari sanaraga Karigi Daitya Louba Ngamdribano makhatana wari sanabada Minister of Home Affairs ki chapchaba firep ama Louba Ngamdriba fauba Amuco na wari sanaba yaukiroi CSO ani wari sanaraga loishinba yaba adu Karigi damak chahi sigi February 19 su chatnaba matam loikraba Ukigi lalhaulup singa maitegi CSO singa wari sano hairibano masina takpadi matam loiraba su asi Sangdokpa yanaba India lengak na kok sanabani haiba fong na takli. Tha sige kunda Manipur lengak ki MST basta paumi singtong duna paulo bachat pada gwalta bida marisuba maha regiment na Manipur thabawahi khumjindrabadi chatpa yaroi hairibasi Manipurasi muthat naba honabaga chapmanai masida Manipur gi governor na tuminna leithokliba si karigino PR lakpada governor bu thazabadagi tampaki khulngak pa singna khutlai sing Tingat kibani aduga kuki singna su chatnai haina tingat kide masina takpadi governor na policy masanare haibani hauzik laidiba Manipur miyam gi khandraba governor chief secretary amadi security advisor from thadu Amuco na miyam galoina na lepalaitena khongjang sangsilakhigani haiki Minister of Home Affairs haisi apang kallaba chawraba leibak Bharat sigi adugumo yamna powerful loisang naman yan. Tawag thabag tadi, ako'y Manipur issue sige tadi, matang tadi waroi sin purak na batong thabag tadi makoy si yam na inactive po. Thabag ko su yam na simple negotiator mo na, middleman mo na, yam simple third party mo na thabag to. Aiden hel magal na, laybak sige laydiba, ain sige matungina, laybak sige constitution gi matungina, thabag to bagi hinabili layagdaba. Madumak koy wari saro matung experience ang pangya. Mapalam dagi changjel leba su diga iba lusing mayam kanto mara leba ain kaina sugi ground sugairaga thabak to wising phau sugi matam loiba sudi makata na sanarnu haibna singba popi thaba yaroi dija phore mi henjel mi changjel lakba yaroi haibna singba wafam mayam je koide num haidna leidoi neba masi leba miyam gi interest neba chi wafam je ku ki jo sing amata yaroi adudi akoina makata na minister of home affairs ga wari sada si wafam je pukhala jo kuki jo sing ne yarakti harga sum tawroi do targati wari sabdi kana be kari leiduna haiba wafam mama ko je thil tawe